Lakhipuronline puthokchaba February gi tang 13 yumsa kaisa numit ki Khomjinba Pao tabirasi ahanbada maroi Pao Rajya asigi mapam sinba thungna phangliba kazi lebu Assam rajya gi hai oina lauthokre ajuka gi kuntaret subamapu common thorom pangthokre jiri Imphal helicopter bhara hantarakpada harauba phongdoknarakli Kha Tripurada lamden lairembi lai haraubagi thoronga luinana umang lai haraubagi matangda seminar pangthokre amasung numit inigi oiba khongsetta Pradhan Mantri Narendra Modi ngarang United Arab Emirates sa thungkre UAE da ahanba Hindu gi laisang amang asi sangaragani Haujik mapung oiba pau tabirasi Assam lengakna citrus lemon haina khangnaba kazi lebu asibo Assam rajya gi hai oina lauthokre hiram asigi matang dangarang Assam cabinet mifamda warebasi laukibani aduga official oina Vidhan Sabha da lau singu gi mantri Atul Borana wafam asi lauthokibani Assam gi mafam sinba thungna phangliba hai makhalasi ingkumja lising aniga 13 ta geographical indication GI tag phangkhrabani kazi lebu hai asigi akhanaba manam amadi antioxidant ki magun chenba hai makhalasina malem gi oiba hai gi map ta Assam gi mingsu nauna yauragani All Jiribam United Clubs Association Ajuka gi kuntaret subamapo common thoronga mari lenana kuntaret subamapo common thorom Jiribam gi babu parada leiba Ajuka gi office complex tangarang mapung phana pangthokre thorom masida All Jiribam United Clubs Association Ajuka gi president Mutum Maipaksana Mangang apunba Jiribam Mairapai bi AJMP gi president S Susila Devi Manipuri Students Federation MSF District Committee Jiribam gi president Sinam Iringamba amasung All Manipur Women Voluntary Association Amobha Jiribam gi president TH Priya Daksini Devina Thorom gi president amadi guest of honor oina sarukjaki Thorom gi president amadi guest of honor singna maira chukatuna thorom hauki thoramda haujik thokliba lana sida thawaina pontha pikraba athoba singi mafamda miyamna punna leptuna ikai khumna jabotki Ajuka gi General Secretary Y Roman Singna keynote address piduna thorom asigi nungi oiba wafam sing phongtokhi thorom gi makha chatharakpa oina invitees kayasu wangangki Guest of honor oina daista phamkibi S Susila Devi President Apunba Jiribam Mairapai bi AJMP na wangang khibada hojik lamdam asida thogliba laibak thiba thodok asigi matangda wafam kaya phongtokhi thoram gi presidential speech piraduna mutum maipaksana mangangna haikibada mamang chahi megi tang ahum dagi thogliba thodok asida Jiribam da leiriba community singi barakta khwaidagi kudongsa daba hairagadi Imphal da chatpa matamda National Highway number 53 asi chathok chasin tawbada safe oidabadagi Jiribam dagi Imphal chatpada helicopter tonglaga chatpa natraga Silchar dagi chatpagi lambi leiragasu flight ki mamal ka hena wangbana kudongsa daba ama oiri haiki helicopter gi bhara asi lupa lising ahum makhai covid ki matamda haiget ki bani ahan bada lupa lising ani makhai da lep ki bani aduna lupa lising ani makhai da tawbiu haina Jiribam di sigi kuthangda Manipur gi CM da Ajuka gi maige dagi memorandum ama pisin ki haiba wafam supan ki matungda Jiribam da leiriba Mairapai bi Amoba JDO Mahairoi Lup tongan ba organization pumnamak asina DC amasung CM da memorandum pisilaba matung Thasiki February gi tang 3 ta Jiri dagi Imphal helicopter da chatpagi bhara asi hanthare haibagi leingakna lauragliba phireb asibo lamdam asida leiriba organization kudingmangna thagarpa phongdokjari haina maipaksana na phongdokhi aduga Ajuka gi kuntaret subamapo common thoronga mari lenana Jiribam district asigi thodang chauna lauriba media gi ichilinaw singda chamlaba khudol port singsu tamki haini situation sila methar dagi tholiba situation asila Jiribam da leiba community singi marakta khwaidagi khudongsa da bapayong leiba community khara lei hai community singse masina aikoi gi capital oiba Manipur capital oiba Imphal da chatpa matamda national highway number 37 sima totally koi chatpa share da dagi only aikoi gi lambi si helicopter ki service Sina na Jiri to Imphal gi atopun naigi aduko ekoina silsara sala flight atoko ba state sala flight ki air way da satoi din nai adu matu yamna huge amount of expenditure company na ekoina ajuka na yan hana ekoi DC to the chief minister da ekoi helipad ki mamal se masi yamna
3,800 si COVID ki madam hai ki bane ahan bada 2,500 le ki bane aduna hai basi adu normal 2,500 da to bi ko hai da chu ji disi uthang de ji da koi aduga sai de apilo ka si ma memorial sani to jai adu ibatung da ji ba ma le ba mera pai ki amo ha de dio ora ora su मैं आपको लोग सीखे आपको काफी लोग को तो दियो हाई ना अभी मुझे दिसी तो जी मिस रही अभी लगी संग हो गया महान वो लेकर दिसे लोग करना 2,500 का मैंने को मैं ना जी को इफाद से मसी फेयर से हंडरे हाई तो की वो मैं ना लोकल इलेक्शन अच्छी लोग दी हाउजी मैंने को मैं को एक कोई काजुकाना अभी मैं आपको लोग ना सारा को पूछ National Highway number 37 project ma na so koi je big to highway ko highway number 37 se masi koi piece of it ju moki bari na shape koi la any company ki ko kai ni na ma shape ko handle masi ko handle ni highway tanda this committee ki koi siwa samai ko la gi koi masi ko highway ko ni ka mo ko ki side gi ni any community को तो करना अब तो मांगी एरिया से नोने को पूरे हसीना नोने को किसी मकोई नोट डाउट कहीं तो चिंगा मंत्र इतना मांग की एरिया होगी मांगना कहीं मंत्र जब कंट्रोल जब दे आगे आगे की कंडीशन में नहीं करी अब का मकाना ना हो नोने को चिंगा होगी ना हसीना को से साथ बरस नहीं को हसीना अब ना मकानी को तुमरी मैंने को में ना तो फिर का अदुगी साइड की इशू डिस्क्लोजर का से फ्री प्रोग्राम मामा से मैंने को में ना मसीनो चाल सुना थबो को होली अनि सुबदा आईएलपी के ऑफिस होची ह्यूज अमाउंट ऑफ पैसा काम चलना ये तोरगा ऑफिस फजर में साले रोए मसी याम तुदा इनोवेशन तोरगा लबी का नासे के तोरगा को से मसी मो तो होजन लगा इनोवेशन tahun bagi apil tu menipu menda taujai. Kangan jaba ma lamdam asigi maming leraba Dr. Nandababu Singha MD Medicine Specialist Silchar Sodorghat Manaki Capital Point Taleriba Capital Diagnostic Center da nongmaijing khudingi layeng bahoragani miyamgi kudongchana nabagi damak nongmaijing khudingi ayuki pung 13 dagi nungthilgi pung 2 phauba layenggadaba sida mangjona na appointment lobiningba singna telephone number 7002995161 natraga 7002995181 number asida call tobiragna bahairi khangan jaba loijare. Assam Higher Secondary Education Council na lauba Higher Secondary Parikha gi ningthau ka banumit ahanba numit ki parikha da Kokrajhar jila gi school amada wahangche lik oibagi thodok amaga mari leinana school gi principal suspend tawkhre thodok adu BTC area gi manung chanba Kokrajhar jila gi Parbatjora Senior Secondary School da thokki bani hairi JEE Mains 2024 result ngarang lauthokre mahiroi kunhumdoina chada chama NTA score fangki result asi NTA gi website ntaresults.nic.in da jawri chada chama mark fangki basingi manungda Telangana dagi mahiroi taret jawri panbayai handaki joint entrance examination JEE Main 2024 asi supna lon 13 da pangthokki bani lon sing adudi Assamese Bengali English Gujarati Hindi Kannada Malayalam Marathi Uriya Punjabi Tamil Telugu amasung Urdu ni Kha Tripura gi Bamutia Bazalghatta February gi tang 12 dagi chatharakiba lamden lairimbi lai haraubagi thoram lagliba irai numit February gi tang 13 ta loisilagani lai haraubagi thoram asiga mari lenana Directorate of Kokborok and Other Minority Languages na sinduna numit nini gi oiba Manipuri language seminar on umang lai harauba in Tripura an ancient Manipuri cultural festival haiba seminar amasungarang pangthokhi hairiba seminar aduda resource person oina W Bir Mongol
L Birbangol, Y Panda Singha, H Horikumar na chingba mioi singna saruk jaki. Seminar hawdokpagi thoromda Taltola Gram Panchayat ki pradhan Niyoti Datta, social activist N Hemanta Datta su saruk jaki haina Agartala dagi phangba paw asina hairi. Numit nini gi UAE amadi Qatar khongsatta Pradhan Mantri Narendra Modi ngarang United Arab Emirates sa thungkre UAE da ihan hanbo oina Hindu gi laisang asi sangaragani handaki asina UAE da chatpa mahaki taret suba khongsatni Sri Modi ga UAE gi Rashtrapati Sheikh Mohammed bin Zayed Al Nahyan ga Abu Dhabi da ngarang unakre khongsada sigi saruk ama oina ngasi Abu Dhabi da lupa crore chatre changna saba ahanba Hindu gi laisang ama Pradhan Mantri na sangagani laisang asi sanabagi damak United Arab Emirates lengak na Abu Dhabi da punnalam ekar kuntaret kudoltam ki hairi laisang asi Rajasthan dagi mamal tanglabal nung amasung angoba Italian marble stone Bharata kaktuna semlaga Abu Dhabi da puraktuna sabani laisang asi Ayodhya gi Ram Mandir gumna jot amasung cement sizinabagi mahutta subnatagi mamal tanglabal nung tana chahi lising amagi mapunsi lainana ba semani hairi Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthok handuna I tongtha leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankhat handuna hakchang phana thambang amali magnetology scanning therapy asigi kanaba lobiu nasimak lengsing birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung ama phawba layeng jari chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aining nung siwaw kowe mama ay kurche obusoy na tanggal pa kuwal pa ngamonde mapom siga ane suna lagu dei ngasih tanggal pa ngamme. আমার নাম সুশান্ত বণিক বাসা শিলচর আঙ্গেরখারি আমার স্পন্ডাইলাইটিসের প্রবলেম ফ্যাটি লিভার আছে আরো অন্যান্য সমস্যা আছে বিগত 3 দিন থেকে আমি স্যারের এখানে ট্রিটমেন্টে আইতেছি আমার পরে অনেক মানে পার্থক্য অনেক আরাম পাইছি আমি ট্রিটমেন্টটা আগে তো এরকম পাইছি না তো স্যারে একদিন অ্যাড দিছিল অ্যাড দেখে আমি তার লগে যোগাযোগ করছি এখানে ভালো তার সিস্টেম ব্যবস্থা আছে আর ট্রিটমেন্টটা যেটা মানে পার্মানেন্ট কিওর হওয়ার এটা ন্যাচারোপ্যাথি ট্রিটমেন্ট ভালো ট্রিটমেন্ট এটা আমি আরাম পাইছি Aroibada maroiba pau amukhanna Rajya asigi mapam sinma thungna phangliba kazi lebu Assam rajya gi hai oina lauthokre Azuka gi kuntaret subamapu common thorom pangthokre jiri Imphal helicopter bhara hantarakpada harauba phangdok narakli Kha Tripura da lamden lairembi lai haraubagi thoronga luinana umang lai haraubagi matangda seminar pangthokre amasung numin inigi oiba khongsata Pradhan Mantri Narendra Modi ngarang United Arab Emirates sa thungkre UAE da ahanba Hindu gi laisang amang asi sangaragani Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare